Matam sangna ungkhatnaraba matungda sahi sigi February 19 da khanghaudana satharakpa Israel amasung USA gi apunba landa amana Iran gi lusing purel Ayatollah Ali Khamenei yauna makok thongbal singba kya hatkre. Masigi laman kumba oina Iran gi maikaidagi Israel yauna USA gi lanmi leifam oiba Arab leba kya daso missile amasung drone kapsinduna khut hankre. Israel amasung USA na phongdokhibada landa adu yamna akaknaba mafamda khut thakibani haiduna su mahi loisang yauna lanai miyo kya gi yumkai lanthum mangta kre. Hauzik phawbada miyo chatruk yangkai gi mathakta sokapan nangkre US lan mi taruk leikhidre. Laan asi Israel ga Iran ga matam sangna yeknaduna lakhiba amadi mamang sahida numit 10 khut thoknakhiba adugi makha samtharakpa oina malem gi leibak singna urabasu USA gi tonganba aningba apamba amagi makhada sathakibani haina akhang hai singna mot piri. China amasung India asi Iran dagi sungdoktriba thau sang yamna leiba leibak singni. Iran na nongmada barrel million 1.5 dagi ahum phawbo singthokliba thawgi sada mariphu dagi maripudara phawbugi sangdi China na leiri. Selda sakti da US ka lamba tawna bahonariba China da Iran na thawpiba leplabadi China gi sakti sontahangani. Aduga US dollar na malemgi lalolitiki maru oina siznaba sel oiriba asigi ona tainabada Iran na China amasung India da thaw yonbada dollar gi mahut yuan amasung India gi sel piba yahanba asimak makoigi senmitlonda singnabani haina USA na lawi. Aduna Israel ga matam sangna yeknaduna laklaba amadi Israel gi ngak senda sauna singnaba ama oiriba Iran na sakti semgalakpa US na pamde. Nakal amaromda haukiba sahi kunlom ase Gulf leibak singi marakta wakhalon tinadaba kanglup asi sagon aduna leiminarakli. Ahanba kanglupna nongsuplomda midyang thamba Israel na lusingba Sunni Arab state singni. Aduga anisuba kanglupna Islamic Republic of Iran na lusingba Islam da setna thajaba hanagi satnabi mangdanaba yokhatpa pamba kangbuni. Anisuba kanglup asida nongsup leibak sing amadi US na yamna tathiba Hamas, Hezbollah, Houthi amasung Iraq ta leiriba tonga-tonganba siya khulai paiba sing yauri. Aduga haukiba sahi 93 asi Iran lengakna Amerika hatkadabani haiba kholawga loinana loiba naidaba lan ama sathari hainasu US na Iran da maral siri. Kumza 1978 da khulai paiba singna Tehran da leiba US Embassy question duna Amerika masa yangkhaini thoi numit chamari nifu mari chupna phajinduna thamki. Kumza 1978 dana Beirut ta leiba US Embassy da bomb pokhai hanki. Masi miyam da aki akhang pibani hairaduna makhata na sathahanba US na pamde. Israel gi oinadi Iran yauna Arab leibak amata da nuclear amasung ballistic missile gi sakti lehendabani. Iran da Ayatollah Ali Khamenei gi lengak lakraba matungda Iran na nuclear sakti leiba mapangal kanba leibak ama oinaba kanna honaraki. Israel gi oinadi Iran yauna Arab leibak amata da nuclear amasung ballistic missile gi sakti lehendabani. Iran da Ayatollah Ali Khamenei gi lengak lakraba matungda Iran na nuclear sakti leiba mapangal kanba leibak ama oinaba kanna honaraki. News agency CNN na Defense Intelligence Agency paladuna piba report amagi matung ina Iran na 2035 da intercontinental ballistic missile puthokpa ngambagi oithokpa lei. Pandam asi phangdanaba Iran da Ayatollah lengak muthatpa haibasi Israel gi apambani. US na Iran gi nuclear semgatpham thugaikibadagi Israel na mamang sahida thokiba lal adu lepkiba oirabaso hiram asida nainabasingi matung inadi sahi asigi October thada Israel da mikhal leibana Israel gi Prime Minister Netanyahu gi phibam phaganaba lan asi sathabani haina lobasu yauri. Lan asi thoktanaba Oman na watembagi thodang loduna Geneva da Iran amasung US gi mihusing wari sanahankre. Iran da uranium amata lehendaba amadi International Atomic Energy Agency IAEA na mapung phana yengsinba haibasida saurakpa khara yanaraba matung mathang sayol haibadi saliba sayol asida makhata na wari sanaba haina yanakhibagi hek matungda landa asi sathakibani. Aduna lan asi thoklakpada US na malemgi satna kanglon ngakte yanakhiba wafam inde haina leibak kharana yaningdaba phongdokpagi mathakta US Congress member kharna su Iran da landa bagi thodok asi US President mathantana lobo warepni Constitution gi kanglon su thogai haina maral siri. Lan asina lan soknariba kanglupsingda natana malemgi leibak ayambada maru oina Asia da senmitlon gi khudongchadaba chauna mayokna hallagani. Lan asigi saruk ama oina Iran gi lanmi singna China natana tai leibak singna Strait of Hormuz phawduna thaw puthokpa thingkhre. Hairiba samudra gi saruk khara asi malemgi oina sada kun gi sangda thaw singthokli. Lambi asida sungdoktriba thaw yauna tongan-tongan ba makhal gi thaw barrel million kun lom nongwada singthokli. Saudi Arabia na khwaidagi yamna nongwada barrel million 5.5 haibadi sada 38 tagi 59 phawbugi sangda
Iraqna sada 12.9, UAE na sada 12.8, Iran na sada 10.3 singbana India yauna Asia gi lebak ayamba thau phanghandaba amasung mamal wangbagi awaba mayoknaragani. Mamang sahida Israel ga soknakiba Laan amadi sahi asigi hogalakpada miyamgi khongjangna awa Cheitheng nanglaba Islamic lengak asi masa ngakthoksanaba pambai leiraroi irai laina maithiba piba ngamgani haina Israel amadi US na khallubagi ona tainabada thajadana Iran khur halakpa amadi wari sanabagi khudongchaba leitribana Laan asigi Cheitheng su hengelakhi gani.